Tomba, magi nupi ibe malamadi, magi mama hanubi magalerami. Tombagi machanupi amatang, lerami, mamingna lehaugawi. Tomba na magi imung manungda, kungangadugi pradangi, mayumna tabak tawduna purami. Mana, magi imungda, yamna wana purami. Tombagi lam, machet amakak laizarami, madu, magi nupi ibe halna, matamgi, injang na pithaduna, manak nagpaketialda, yon bachetlami. Makoy kuladugi, mi punamak ibe maldagi oina injang napi lairami. Injang napi hauzika tehelak palairiye. Kezi lupa kun khaktane. Mayam atek pase oina laibiru lao. Ibe ma, kamay tawrige nangbo. Le haudi kamay tawri. Mama, ay kesu tawdiye. Yumdasu kesu thudok payawde. Aduga lehausu kesu thudok patawde. Mama, kadumdagino ngasi kaitil rumda laisibo. Aduga indom chadi kadai lehurage. Kai haidoino ibemal khangdreda. Nakoina nandom chado thabak amagi atupa khulda chatki. Adunane chakhumgi thabak makai aina tawribani. Aduna kaitildagi poje khara yengsira na lakpani. Oh, adugi oire mama. Hoi. Ado ibemal nangi khamen sibu Kejida kaya yolino. Mama, nungtigi dumaina dum keji da lupa kun khaktani. Oh, adudi keji ama hekpiro. Hoi mama, piraagi. Ibemhal mama da khamin pikraba matung paisa lohhauduna mama su chatkhirami. Ibemalgi inkolda liraba guha ama leirami. Adubu ising amata yauramde. Aduna atopadagi ising lauraga magi inkolgi ising pumba sizinarami. Atopa guhadugi ising laubadu guha mapu kakpana uraga sauning bapoklami. Nongma ibemal na magi inkolda thabak tawduna leiringe guha mapu ado laklami. Ibemal nangbu kabay tawrige aduga nangi inkolsina kamdawriba. Ay kesu tawdiye kaka kakpa aduga inkolsisu kesu thudokpa tawdiye. Ay nagonda si haige tawbani. Nangonda sukuibase nang aigi gohadagi ising sizinaraga lakpani. Ado handakti ay nangonda ising piba ngamaroi ni he. Maramdine kalen yauraabanina isinggi jang yamna hantharakle. Kaino kakana haibiriduba. Hauzikti kalen lakadabasu tha ani hum watli. Adu fawbadadi aidi kadaidagi isingna sizinnagadawriba. Ay khangde bemal. Adu nangi wani. Aidine, aigi gohadagi ising piba ngamaroi. Adu tabade bemhal mabukningda nungairamde. Maduga mayumda halaaga magi nupa tombada wapumba tamlami. Kaino nang haidabo bemal. Hauji imungse kamaina chalaigani adu oiradi. Kesu khalunuse nupa. Isor leirisidi. Mana phanaba dum sinjarakani se. Pharese bemal. Nang ngihak patharamo. Ay kaga kakpudo amungta unarukige. Adu hairam laga tomba kakpagi yumda laklami. Kaka kakpa, tabro, kaka, yumsibu bilay bro. Kanano he, tare, thole. Haiba, tomba, nang oire. Ay yumse lakpadi, nang bukay haige, kaka, ibemal na haire kakana gohadagi sing piraroi hairena. Hoi, chumi tomba. Aina ne ibemal le sing lauranu na haikibani. Aikhoina kaidoghiba yaurake kaka. Yengo tomba. Asukuibase ai noida sing piraga lakpani. Ado hauzik kalen tha yorakador. Aduga ne aigi gohagi singdo kangjila eni. Adunani yengo kaka kalen tha lakadabadi tha ni wali. Aduga aigin kholla kamdawba. Adu ay khangde tomba. Ay ibemal da su haikibani. Adu noigi wadi. Ay khangde. Ay gidine ising piraroi. Tomba kaka kakpada wado yamna haijarami. Adubu yaba kauba laikidre. Adudagi mahak makhal nungaitana yumlomda halai. Kaidaurage kakakpana kay hairage. Yaraktreda ibemal. Sumay dum haire. Akoida ising pirabadi ma kalen thada ma khudong chadaba nangani hai. Adudi kamai tawni nupa. Akhoi gi inkolda
ꯄꯣꯠꯆꯩ ꯊꯥꯗ꯭ꯔꯕꯗꯤ ꯏꯃꯨꯡꯗꯤ ꯀꯃꯥꯏꯅ ꯄꯨꯒꯅꯤ? ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥ ꯍꯥꯟꯅꯒꯤꯗꯣ ꯇꯧꯊꯣꯛꯄꯗ ꯂꯨꯄꯥ ꯀꯌꯥꯗꯤ ꯆꯪꯒꯅꯤ? ꯂꯨꯄꯥ 5,000ꯃꯨꯛꯇꯤ ꯆꯪꯒꯅꯤꯌꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ? ꯑꯩꯈꯣꯏꯗ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯂꯩꯁꯨ ꯂꯩꯇꯅ꯫ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ? ꯍꯣꯏ, ꯑꯩ ꯒꯨꯍꯥ ꯇꯧꯒꯦ꯫ ꯃꯤꯅ ꯉꯝꯃꯒ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯍꯣꯏ ꯅꯨꯄꯥ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯕꯗ ꯏꯕꯥꯅꯤ ꯒꯨꯍꯥ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯅꯨꯄꯤ, ꯆꯠꯂꯣ, ꯆꯥ ꯌꯥꯝ ꯂꯥꯝꯃꯦ꯫ ꯀꯩꯀꯩꯅꯣ ꯑꯔꯩꯕ ꯈꯤꯇ ꯄꯨꯔꯛꯑꯣ ꯆꯥꯅꯕ꯫ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯩ ꯃꯈꯣꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯕꯥꯅꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯅꯕ ꯈꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯆꯦꯡ ꯂꯩꯒꯦꯔꯥ, ꯍꯋꯥꯏ ꯑꯣꯏꯒꯦꯔꯥ, ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯕꯁꯨ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨꯗ ꯏꯕꯨꯡꯉꯣ꯫ ꯆꯥꯛꯅꯤꯕ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇ꯭ꯔꯤ꯫ ꯅꯪꯉꯣꯟꯗ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯄꯤꯗꯣꯏꯁꯤꯕꯣ? ꯇꯣꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯛꯅꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯕꯨꯡꯉꯣ, ꯑꯩ ꯆꯠꯂꯒꯦ, ꯑꯇꯣꯞꯄ ꯑꯃꯗ ꯅꯤꯔꯒꯦ꯫ ꯉꯥꯏꯈꯣ ꯆꯥꯛꯅꯤꯕ, ꯏꯕꯦꯝꯃꯜ, ꯑꯩꯈꯣꯏꯗ ꯆꯥꯛꯅꯤꯕꯁꯤꯗ ꯄꯤꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯍꯧꯒꯦ? ꯅꯨꯄꯥ, ꯑꯩꯈꯣꯏꯗ ꯆꯥꯛꯅꯤꯕꯁꯤꯗ ꯄꯤꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯆꯦꯡ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯅꯪꯒꯤ ꯈꯥꯛꯂꯤ꯫ ꯃꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪ ꯆꯥꯛ ꯆꯔꯥ ꯍꯦꯜꯂꯅꯤ꯫ ꯆꯠꯂꯣ ꯅꯨꯄꯤ, ꯑꯩꯒꯤꯅꯦꯅ ꯊꯝꯕ ꯆꯦꯡꯗꯣ ꯅꯪ ꯆꯥꯛꯅꯤꯕꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯆꯦꯡꯗꯨ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯅꯪ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯨꯅꯦ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯆꯥꯛꯅꯤꯕꯁꯦ ꯀꯩꯝꯇ ꯄꯤꯈꯤꯗ꯭ꯔꯕꯗꯤ ꯆꯥꯛꯇꯣ ꯑꯩ ꯆꯥꯕ ꯀꯩꯁꯨ ꯉꯝꯃꯣꯏꯕ꯫ ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯇꯣꯝꯕꯒꯤ ꯅꯨꯄꯤꯅ ꯇꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯦꯡ ꯁꯔꯨꯛ ꯑꯗꯣ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯅ ꯎꯕꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯇꯣꯝꯕ ꯑꯃꯗꯤ ꯏꯕꯦꯝꯃꯜ ꯑꯌꯨꯛ ꯑꯉꯟꯕꯗ ꯒꯨꯍꯥ ꯇꯧꯕꯒꯤꯗꯃꯛꯇ ꯒꯨꯍꯥ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯡꯉꯣ ꯏꯕꯦꯝꯃꯜ, ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯁꯦ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯌꯥꯎꯗꯦꯅꯦꯍꯦ꯫ ꯍꯣꯏ ꯅꯨꯄꯥ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯆꯥꯡꯌꯦꯡꯕꯨ ꯇꯧꯕꯤꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯇꯣꯝꯕ ꯒꯨꯍꯥ ꯃꯅꯨꯡꯗ ꯀꯨꯝꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯇꯧꯔꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯏꯁꯤꯡ ꯊꯣꯛꯂꯛꯄꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯁꯤꯕꯣ? ꯑꯩ ꯃꯤꯠꯁꯤꯅ ꯎꯕ ꯐꯥꯎ ꯊꯥꯖꯗ꯭ꯔꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯐꯕ ꯄꯨꯝꯕꯒꯤ ꯐꯣꯜꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯑꯗꯨꯒ ꯆꯥꯛꯅꯤꯕꯗꯨꯅ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ꯫ ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯇꯣꯝꯕ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯛ ꯀꯥꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ꯫ ꯌꯦꯡꯉꯣ, ꯅꯨꯡ ꯃꯈꯥꯗꯒꯤ ꯏꯁꯤꯡ ꯊꯣꯛꯂꯛꯂꯤꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩꯔꯣ ꯅꯨꯄꯥ? ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯔꯦꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯕꯦꯝꯃꯂꯣꯏꯒꯤ ꯒꯨꯍꯥ ꯑꯗꯣ ꯏꯁꯤꯡ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯀꯣꯏꯔꯝꯃꯤ꯫ ꯎꯔꯕ꯭ꯔꯥ ꯃꯔꯨꯞ? ꯑꯩꯈꯣꯏꯅ ꯑꯐꯕꯇ ꯇꯧꯔꯕꯗꯤ ꯑꯐꯕꯇ ꯐꯪꯏ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫